Hello everyone, ngasi video sidi akoina Jain Manipur Dance Academy director gi mityeng makhada akoina relief camp da leba students sing bu jagoi sei thangta na chingba tambi ba chatpagi mami ama khangning mayam da uhan jagadoise ado mayam horen adum yengbiyo akoina tambi angang gaise yamna su hai yamna su thuna hai bu ko aduduga moi kaino tawe phajana su thawai yauna su tawe ado moi yoiba program su tawdoine adu program numita mo ucharake ado huji aina video thaga charisina moina tamigai manungine mane ami minasai